ꯈꯨꯡꯒꯪ ꯑꯃꯗ ꯃꯆꯤꯟ ꯃꯧꯄꯥ ꯈꯛꯇ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯁꯤ ꯃꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯃꯃꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯈꯣꯏꯒꯤ ꯏꯃꯨꯡꯅ ꯃꯆꯤꯟ ꯃꯧꯄꯥ ꯈꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯀꯩꯒꯨꯝ ꯀꯥꯟꯗ ꯃꯃꯥ ꯃꯆꯥ ꯂꯩꯕ ꯏꯃꯨꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯆꯤꯜ ꯃꯧꯄꯥꯗ ꯂꯩꯖꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯄꯣꯠ ꯆꯩ ꯐꯥꯎꯕ ꯂꯣꯟꯅ ꯂꯣꯟꯅ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯍꯨꯕꯤꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯧꯄꯥꯗ ꯂꯩꯖꯕ ꯏꯃꯨꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯃꯗꯤ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯃꯅꯨꯡꯗ ꯑꯇꯣꯟꯕ ꯑꯣꯏꯕꯗꯨꯗꯤ ꯌꯥꯝꯅꯁꯨ ꯄꯤꯛꯂꯝꯃꯤ, ꯑꯍꯜ ꯑꯣꯏꯕꯗꯨꯗꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯨꯡ ꯃꯔꯩ ꯐꯥꯒꯠꯂꯛꯄꯒꯤ ꯃꯇꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯗꯨꯒꯤꯁꯨ ꯃꯆꯥ ꯑꯗꯨ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯛꯁꯨ ꯂꯝ ꯌꯧꯅ ꯊꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄꯥꯗ ꯂꯩꯕꯗꯨꯒꯤ ꯃꯆꯦ ꯑꯣꯏꯕꯗꯨꯒꯤ ꯃꯃꯤꯡꯅ ꯂꯩꯆꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯗꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯇ ꯅꯠꯇꯅ ꯃꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯗꯤ ꯁꯦꯒꯥꯏꯅꯨ ꯑꯃꯗꯤ ꯁꯤꯟꯊꯥꯔꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯁꯤꯟꯊꯥꯔꯩꯗꯤ ꯊꯕꯛ ꯃꯥꯅ ꯑꯃꯠꯇ ꯁꯨꯕ ꯍꯩꯔꯝꯗꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯅꯁꯨ ꯇꯜꯂꯝꯃꯤ꯫ ꯁꯦꯒꯥꯏꯅꯨꯅ ꯂꯩꯆꯜꯕꯨ ꯌꯥꯝꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯄꯣꯛꯂꯝꯃꯤ꯫ ꯂꯩꯆꯜ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯊꯕꯛ ꯁꯨꯖꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯩꯆꯜ ꯅꯨꯡꯇꯤꯒꯤ ꯌꯥꯔꯟꯄꯥꯠꯀꯤ ꯍꯤꯗꯦꯟꯗ ꯂꯣꯡ ꯈꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨ ꯌꯣꯜꯂꯒ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯒꯤ ꯅꯣꯡꯃꯒꯤ ꯆꯤꯟꯖꯥꯛ ꯍꯨꯜꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯆꯜ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯉꯟꯅ ꯆꯥꯊꯣꯛꯇꯨꯅ ꯂꯣꯡ ꯈꯣꯟꯕ ꯆꯠꯀꯗꯧꯕꯒꯤ ꯊꯧꯔꯛꯂꯝꯃꯤ꯫ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯃꯧꯄꯥꯕꯨ ꯀꯧꯗꯨꯅ ꯃꯧꯄꯥꯗ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯃꯤ꯫ "ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯏꯆꯦꯝ ꯌꯥꯔꯟꯄꯥꯠꯀꯤ ꯍꯤꯗꯦꯟꯗ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯕ ꯆꯠꯂꯦꯀꯣ꯫ ꯏꯆꯦꯝꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯂꯦꯡꯗꯅ ꯆꯠꯊꯣꯛꯇꯕꯤꯗ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄꯅꯦ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯂꯝꯌꯥꯏꯗꯤ꯫ ꯍꯣꯔꯦꯟ ꯏꯆꯦꯅ ꯂꯦꯝꯂꯩ ꯉꯥꯌꯥꯝ ꯐꯥꯔꯛꯂꯒ ꯏꯄ꯭ꯋꯥꯒꯤꯁꯨ ꯉꯥ ꯁꯔꯨꯛ ꯈꯥꯏꯍꯧꯗꯣꯏꯅꯦ, ꯂꯩꯔꯝꯃꯨꯀꯣ ꯂꯦꯡꯗ ꯌꯨꯝꯁꯤꯗ." ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯝꯌꯥꯏꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯅꯣꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯂꯩꯆꯜꯗꯨ ꯌꯥꯔꯟꯄꯥꯠꯀꯤ ꯍꯤꯗꯦꯟ ꯇꯝꯅ ꯂꯣꯡ ꯈꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯗꯦꯟ ꯌꯧꯔꯕꯗ ꯂꯩꯆꯜꯅ ꯍꯤꯗꯦꯟꯗ ꯀꯨꯝꯗ꯭ꯔꯤꯉꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯍꯥꯗ ꯍꯤꯗꯦꯟꯋꯣ ꯅꯨꯡꯁꯤꯕꯤ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗꯤ ꯅꯃꯣꯝꯂꯣꯏ ꯂꯩꯆꯜ ꯀꯧꯕꯤ ꯑꯩꯍꯥꯛꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯕꯗ ꯉꯥꯇꯦꯛ ꯉꯥꯅꯧ ꯃꯌꯥꯝ ꯑꯃꯕꯨ ꯑꯩꯒꯤ ꯂꯣꯡꯁꯤꯗ ꯆꯪꯍꯟꯕꯤꯔꯛꯇꯨꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯇꯨꯡꯒꯣꯜ ꯑꯁꯤꯗꯪꯗꯤ ꯊꯜꯍꯟꯕꯤꯌꯨꯀꯣ." ꯂꯩꯆꯜ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯍꯤꯗꯦꯟ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯣꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯈꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯒꯤ ꯈꯣꯟꯕꯗ ꯉꯥ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯦ, ꯑꯅꯤꯔꯛ ꯁꯨꯕ ꯐꯥꯎꯕꯗ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯂꯩꯆꯜ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ꯫ ꯀꯔꯤ ꯃꯇꯧꯕꯨ ꯀꯧꯕꯒꯦ, ꯑꯅꯤꯔꯛ ꯂꯣꯡ ꯈꯣꯟꯕꯕꯨ ꯂꯦꯝꯂꯩ ꯉꯥꯈꯥ ꯃꯤꯇꯥꯡꯕꯤ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯌꯥꯎꯗꯕꯁꯤꯕꯨ? ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗꯤ ꯏꯆꯜ ꯏꯄ꯭ꯋꯥꯕꯨ ꯇꯔꯥ ꯆꯥꯛ ꯆꯤꯟꯗꯝꯗ ꯇꯣꯛꯄ ꯇꯥꯔꯕ꯭ꯔꯣ? ꯋꯥꯍꯩꯁꯤ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯆꯜ ꯑꯃꯨꯛꯁꯨ ꯂꯣꯡꯗꯨ ꯈꯣꯜꯂꯛꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯐꯥꯕꯧ ꯉꯥ ꯃꯩꯉꯥꯟꯕꯤ ꯑꯃ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯆꯜ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯐꯥꯕꯧ ꯉꯥ ꯃꯩꯉꯥꯟꯕꯤ ꯑꯗꯨꯕꯨ ꯇꯨꯡꯈꯣꯜ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯐꯅ ꯀꯨꯏꯅ ꯍꯤꯗꯦꯟ ꯑꯗꯨꯗ ꯂꯣꯡ ꯈꯣꯟꯕ ꯌꯥꯕ ꯈꯣꯜꯂꯕ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯆꯜ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ "ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤꯗ, ꯉꯥꯁꯤꯡꯁꯤ ꯌꯣꯜꯂꯒ ꯆꯦꯡ ꯋꯥꯟꯕ ꯌꯥꯔꯅꯤ, ꯉꯁꯤ ꯅꯣꯡꯃꯒꯤꯗꯤ ꯀꯣꯟꯅꯔꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯆꯜ ꯃꯣꯃꯣ ꯅꯣꯛꯅ ꯀꯥꯔꯛꯇꯨꯅ ꯍꯤꯗꯦꯟ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯧꯄꯥꯗ ꯉꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯉꯥꯁꯤꯡꯗꯨ ꯎꯕꯗ ꯂꯝꯌꯥꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯍꯔꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯁꯦꯒꯥꯏꯅꯨ ꯑꯃꯗꯤ ꯁꯤꯟꯊꯥꯔꯩ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯁꯤꯟꯊꯥꯔꯩ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯝꯃꯤ: "ꯏꯃꯥ, ꯑꯩꯁꯨ ꯉꯥ ꯆꯥꯅꯤꯡꯉꯤ,
ngasi korau nongjadi lemlei nga bu thongba chaningi ima laichal machil manauna purakliba nga ase aikhoi gi oiduna thongduna chase makhoi gi mayumdagi ngayam se tanna hubiru chatlo ima ai nga thongba chaningi ima asi haiduna suning devi sintharaidu mamada ningai pangtau da tawba horaklami machagi maride segainu tawfum chafam ama khanglamdi masu akon badadi hoi haina hairaklami segainu du leisal khoigi yumlomda yamna thuna laklami aduga sumangdagi leichal bu koraklami leichal hai leichal tabron he leichal sumapanda mi kaubadu taraduna thoraklami aduga idomcha kari le segainu na marakta phatha chilaktuna hairi ibi ama leichal nangi ngasigi nga saruksingdo idom chada ngamnamak hekta piro tu urabra nangi nanaw nupi sinthare se kanna ma hek ningai tawrare ngasi korau nongjadi lemlei nga thongba chadaba yare haina haire aduna nangi nga saruksingdo idom chada piro madam sathopi segainu gi wadu taraga leijaldi kai khumgani haiba khanglamdi nga du tasengna pithokningdi maramdi nga singdu yolaga chengwan gadoribani leijalna khumdabi leikhibaduda segainuna amuk hairaklami hai tadabran he leijal aina haribasibu tadabrami leijal sohanda mukti khumlaklami idomcha waro biroi lemlei nga singasi yolaga ichilipagidi tara chak chindamli banido idom chana tare senja matik chana bibini bo hairabadi nga singsi lawiro adu natrabadi leijalgi wadu taraga segainu du yamna sauninglaklami aduna thuna hairaklami he angang mating natana chinganbi yom thangnei haiduna arai leita hangnabani khan haibani hera pu bang sudaba lamja macha na khoina su segainu aigi sinthakta khumba yabrado khangni dana he asi hairaga segainu du yamna phingna amadi sauna leijalgi manakta sangsilaklami aduga leijalgi masam asangba adu phoibirami leijaldu nabana kaplami segainu na leijalgi nga tungkhol adu puduna yamna thuna puduna chakkirami leijaldi kapchaduna tumina lehawi lamyaidi angangnina gyamen amata haudi aduna macheda yengjaduna asumna hairaklami ichem aikhai lemlei nga singdo awangi idom chana loina puraga chakre kaigi no ichem kaigi pukrino aigi nga sarukti asi haiduna leijalgi pikliba maupa lamyaidu kaplaklami maupana kappa aduda leichal changsinduna maupabu konsinbiduna hairaklami masu mapi sinthana ichemgi bungonung siba kapatoklo kaplanu ngasi korau nongjadi lemlei nga do charanu hayeng korau nongjada ichemna ipwagi nga do soidana pizagani ngasi gidi nang charanu lamyai charanu talle kaisu lamyaidu ningai kanna tawraklami leijalsu magi maupabu yamna kanna themlami anganga oire lamyaidi adum ningai tawrami mathangi numitni ngasi korau nongjadi sintharegi mama segainudu kari wakhalbu khallabano khangde ayuk yenda anganbada hawatuna lona tumina leijalna nga phaba chatpa adu masu matung inaraklami makhutasu long tungkholna jingbasing puduna laklami leijaldi mahausa gumadum yaran paki hidendu yorabada mana machinda hek sonbasing adu sonjaduna nga phaba horaklami matang duda segainusu hiden aduda nga phaba prapar kumtharaklami segainu ubada leijaldi yamna ngaklami adubu wadi karimata hairaklamdi segainu do ngasidi nga aduki matik yamna pharami adubu laibak thibani ngasi korau nongjadi leisal mahakilongda nga ama phawba hek changlamdi tungkhol de nga ama phawba hek taramdi segainu di nga yamna su pharami segainu na noksin naduna hairaklami ahoi be mapuk phabi
ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯈꯔꯕꯨ ꯂꯩꯕꯤꯍꯧꯈꯤꯒꯗ꯭ꯔꯥ? ꯅꯥꯗꯣꯝꯆꯥ ꯁꯛꯄꯤ ꯑꯩꯗꯤ ꯍꯥꯜꯂꯝꯂꯒꯦ, ꯉꯥꯏꯍꯥꯛꯇꯨꯝ ꯍꯤꯗꯦꯟ ꯑꯁꯤꯗ ꯂꯩꯍꯧꯈꯨꯋꯣꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯦꯒꯥꯏꯅꯨꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯉꯥꯌꯥꯝ ꯑꯃ ꯐꯥꯔꯒ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯩꯆꯜꯗꯨ ꯎꯄꯥꯏ ꯂꯩꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯐꯝ ꯑꯗꯨꯗ ꯂꯣꯡꯗꯨꯅ ꯈꯣꯠꯂꯛꯏ, ꯑꯗꯨꯕꯨ ꯉꯥ ꯑꯃꯠꯇ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯂꯩꯆꯜ ꯎꯄꯥꯏ ꯂꯩꯇ ꯍꯤꯗꯦꯟ ꯑꯗꯨꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯆꯜꯅ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯃꯧꯄꯥ ꯂꯝꯌꯥꯏꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯧꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯆꯜꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯇꯨꯡꯈꯣꯜꯗ ꯉꯥ ꯑꯃꯠꯇ ꯌꯥꯎꯕ ꯎꯗꯕ ꯑꯗꯨꯗ ꯂꯩꯆꯜꯒꯤ ꯑꯃꯠꯇ ꯂꯩꯖꯕ ꯃꯧꯄꯥꯗꯨ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯆꯜꯁꯨ ꯃꯧꯄꯥꯁꯤꯕꯨ ꯊꯦꯝꯂꯝꯃꯤ, ꯐꯅ ꯊꯦꯝꯂꯕꯁꯨ ꯑꯗꯨꯝ ꯀꯞꯄꯗꯤ ꯐꯔꯝꯗꯦ꯫ ꯑꯀꯣꯟꯕꯗ ꯂꯩꯆꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ, ꯁꯦ ꯏꯄ꯭ꯋꯥꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄꯅꯤ꯫ ꯏꯆꯦꯅꯦ ꯊꯪꯅꯕ ꯏꯗꯣꯝꯆꯥ ꯈꯣꯏꯗꯒꯤ ꯉꯥ ꯂꯧꯔꯨꯒꯦ, ꯏꯄ꯭ꯋꯥꯅ ꯆꯥꯅꯕ꯫ ꯁꯦ ꯀꯞꯄ ꯇꯣꯛꯂꯨ, ꯀꯞꯄꯅꯨꯁꯦ, ꯏꯆꯦꯝꯅ ꯅꯪꯒꯤ ꯉꯥ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯅꯤ꯫ ꯂꯩꯆꯜꯗꯨ ꯇꯟꯅ ꯇꯟꯅ ꯃꯧꯄꯥꯒꯤ ꯅꯤꯡꯉꯥꯏꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯁꯦꯒꯥꯏꯅꯨ ꯍꯣꯏꯗ ꯉꯥ ꯅꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯆꯜꯅ ꯁꯦꯒꯥꯏꯅꯨ ꯍꯣꯏꯗ ꯆꯪꯂꯛꯄꯗ ꯁꯦꯒꯥꯏꯅꯨ ꯑꯃꯗꯤ ꯁꯤꯟꯊꯥꯔꯩ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯉꯥꯌꯥꯝ ꯑꯃ ꯈꯟꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯆꯜ ꯂꯥꯛꯄ ꯎꯕꯗ ꯁꯦꯒꯥꯏꯅꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯑꯦ ꯀꯔꯤ ꯂꯩꯔꯦ ꯂꯩꯆꯜ ꯍꯥꯏꯕꯤ ꯏꯕꯦꯝꯃ? ꯂꯩꯆꯜꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯑꯃꯨꯛꯈꯛ ꯁꯦꯒꯥꯏꯅꯨꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯗꯣꯝꯆꯥ, ꯉꯁꯤ ꯀꯣꯔꯧꯁꯤꯃꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯇꯥꯕꯅ ꯂꯦꯝꯂꯩ ꯉꯥ ꯑꯃ ꯐꯥꯎꯕ ꯐꯥꯔꯛꯇ꯭ꯔꯤ꯫ ꯑꯩꯒꯤ ꯎꯄꯥ ꯂꯝꯌꯥꯏꯗꯣ ꯉꯥ ꯆꯥꯅꯤꯡꯉꯤ, ꯉꯥ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯀꯟꯅ ꯃꯆꯦ ꯑꯩꯉꯣꯟꯗ ꯅꯤꯡꯉꯥꯏ ꯇꯧꯔꯔꯤ꯫ ꯃꯆꯦ ꯑꯩꯅ ꯊꯦꯝꯂꯕꯁꯨ ꯇꯣꯛꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯝ ꯀꯞꯇꯨꯅꯇ ꯂꯩꯔꯦ꯫ ꯑꯗꯨꯅ ꯏꯗꯣꯝꯆꯥꯗꯒꯤ ꯉꯥ ꯈꯖꯤꯛ ꯈꯛꯇ ꯈꯥꯏꯕꯤꯌꯨ, ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ꯫ ꯂꯩꯆꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯒꯥꯏꯅꯨꯗꯨ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯅ ꯊꯤꯅꯁꯨ ꯆꯩꯔꯛꯂꯝꯃꯤ, ꯍꯔꯦ ꯍꯔꯦ ꯏꯕꯦꯝꯃ, ꯊꯣꯠꯅ ꯆꯦꯡꯖꯪꯕꯤ, ꯅꯈꯣꯟꯅ ꯋꯥꯅ ꯊꯣꯠꯂꯤꯕ? ꯍꯩ ꯅꯈꯣꯏ ꯅꯆꯤꯟꯅꯥꯎꯄꯥꯒꯤ ꯉꯥ ꯁꯔꯨꯛꯇꯤ ꯂꯥꯏꯔꯗꯅ ꯏꯆꯥ ꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯁꯦ ꯃꯁꯤꯒꯤꯅꯦ ꯃꯕꯨꯛ ꯐꯥꯎꯕ ꯊꯟꯅꯕꯒꯤ ꯉꯥ ꯁꯔꯨꯛ ꯌꯥꯎꯔꯛꯇꯦ꯫ ꯉꯥꯒꯅꯦ ꯂꯩꯇꯦ ꯂꯩꯇꯦ, ꯅꯌꯨꯝꯗ ꯊꯨꯅ ꯇꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ, ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯅꯁꯛꯇꯣ, ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖꯕ ꯁꯥꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯂꯩꯆꯜꯗ ꯆꯩꯔꯛꯂꯝꯃꯤ꯫ ꯂꯩꯆꯜꯁꯨ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯥꯈꯥ ꯃꯤꯇꯥꯡꯕꯤ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯄꯤꯔꯣꯏ ꯍꯥꯏꯅ ꯄꯤꯔꯛꯇꯦ꯫ ꯂꯩꯆꯜ ꯅꯨꯡꯉꯥꯏꯇꯅ ꯁꯦꯒꯥꯏꯅꯨ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯅꯤ, ꯂꯩꯆꯜ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯌꯥꯝꯅ ꯁꯣꯜꯂꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯗ ꯏꯁꯨ ꯁꯛꯄꯤꯌꯣ ꯅꯨꯡꯁꯤꯕꯤ, ꯑꯩꯅꯤ ꯅꯕꯦꯟ ꯍꯤꯗꯦꯟ ꯂꯥꯏꯅꯤ, ꯏꯁꯨ ꯅꯪꯒꯤ ꯑꯋꯥꯕꯕꯨ ꯀꯣꯛꯄꯤꯔꯒꯦ ꯈꯟꯅ ꯈꯣꯝꯂꯦꯟ ꯅꯪꯒꯤ ꯃꯪꯂꯥꯟꯁꯤꯗ ꯅꯕꯦꯟ ꯑꯩꯅ ꯂꯥꯛꯇꯨꯅ ꯑꯔꯨꯕ ꯄꯥꯎꯇꯥꯛ ꯈꯔ ꯁꯤꯟꯅꯕꯅꯤ꯫ ꯇꯥꯔꯣ ꯇꯥꯔꯣ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨꯀꯣ꯫ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯑꯌꯨꯛ ꯉꯟꯇꯥ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯅ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟ ꯌꯥꯔꯟꯄꯥꯠꯀꯤ ꯍꯤꯗꯦꯟꯗ ꯂꯥꯛꯇꯨꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯔꯣ ꯂꯥꯎ꯫ ꯏꯁꯨ ꯑꯣꯏꯕꯤ ꯅꯪꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯂꯣꯡꯈꯣꯜꯗ ꯁꯅꯥ ꯃꯆꯨꯒꯤ ꯑꯣꯏꯕ ꯂꯦꯝꯂꯩ ꯉꯀ꯭ꯔꯥ ꯑꯃ ꯂꯛꯂꯛꯀꯅꯤ꯫ ꯂꯛꯂꯤꯕ ꯂꯦꯝꯂꯩ ꯉꯀ꯭ꯔꯥꯗꯣ ꯑꯇꯩ ꯅꯠꯇꯦ, ꯅꯕꯦꯟꯒꯤ ꯃꯅꯥꯏꯅꯤ꯫ ꯂꯦꯝꯂꯩ ꯉꯀ꯭ꯔꯥ ꯑꯗꯨꯒ ꯅꯪꯒ ꯅꯇꯥꯎ ꯁꯥꯟꯅꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕ ꯑꯗꯣ ꯀꯣꯛꯄ ꯑꯣꯏꯖꯔꯣ꯫ ꯃꯤꯀꯞ ꯊꯣꯛꯂꯣ, ꯍꯥꯗ ꯏꯁꯨ ꯁꯛꯄꯤꯌꯣ, ꯃꯤꯀꯞ ꯊꯣꯛꯂꯣ, ꯇꯟꯅ ꯅꯕꯦꯟ ꯑꯩꯒꯤ ꯏꯁꯥꯏꯒꯣꯟꯗ ꯈꯣꯡꯗꯣꯏꯔꯛꯂꯨ, ꯈꯣꯡꯗꯣꯏꯔꯛꯂꯨ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯆꯜꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯆꯜ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯊꯟꯇ ꯈꯟꯖꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯅꯥꯅ ꯃꯤꯀꯞ ꯊꯣꯛꯅꯗ꯭ꯔꯤꯉꯩ, ꯊꯋꯥꯏ ꯑꯣꯏꯕ ꯖꯤꯕꯁꯤꯡꯅ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯜꯂꯤꯉꯩ, ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ
ꯂꯩꯆꯜ ꯍꯤꯗꯦꯟꯗ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯆꯜꯅ ꯂꯣꯡꯈꯣꯜ 3ꯂꯛ ꯁꯨꯕ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯉꯀ꯭ꯔꯥ ꯑꯃ ꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯆꯜ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯩꯆꯜꯅ ꯉꯀ꯭ꯔꯥ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯇꯨꯡꯈꯣꯜꯗ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯈꯪꯍꯧꯗ ꯉꯀ꯭ꯔꯥ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯂꯣꯜꯂꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯁꯣꯛꯀꯅꯨ, ꯍꯥꯗ ꯏꯃꯣꯝ ꯁꯛꯄꯤ, ꯑꯩꯕꯨ ꯁꯣꯛꯀꯅꯨ꯫ ꯑꯩ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ ꯇꯥꯎ꯫ ꯏꯃꯥ ꯍꯤꯗꯦꯟ ꯂꯥꯏꯔꯦꯝꯕꯤꯒꯤ ꯌꯥꯋꯥ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯅꯪꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯏꯇꯥꯎ ꯁꯥꯟꯅꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯕꯨ ꯅꯪꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯊꯝꯗꯨꯅ ꯅꯪꯒꯤ ꯏꯃꯨꯡ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯍꯟꯕꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯕꯨ ꯏꯁꯦꯡ ꯁꯦꯡꯅ ꯄꯨꯗꯨꯅ ꯇꯥꯏꯕꯪ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯄ ꯏꯆꯥ ꯏꯐꯨ ꯑꯃꯗ ꯑꯩꯕꯨ ꯍꯥꯞꯇꯨꯅ ꯊꯝꯃꯨ꯫ ꯑꯗꯨꯒ ꯅꯪꯅ ꯏꯆꯥ ꯏꯐꯨ ꯑꯗꯨꯗ ꯍꯥꯗ ꯏꯇꯥꯎ ꯉꯀ꯭ꯔꯥꯋꯣ ꯍꯥꯏꯅ ꯀꯧꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯅꯤꯔꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯅꯈꯣꯏꯗ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯍꯤ ꯃꯌꯥꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯝꯈ꯭ꯔꯒꯅꯤ, ꯑꯗꯨꯒ ꯇꯝꯊꯤꯕ ꯂꯤꯟꯖꯥꯎ ꯑꯃꯁꯨ ꯑꯣꯜꯂꯛꯈꯤꯒꯅꯤ꯫ ꯉꯀ꯭ꯔꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯌꯥꯝ ꯃꯨꯟꯅ ꯂꯩꯆꯜꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯩꯆꯜꯅ ꯉꯀ꯭ꯔꯥ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯅꯪꯕꯨ ꯏꯇꯥꯎ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ꯫ ꯏꯇꯥꯎ ꯉꯀ꯭ꯔꯥ, ꯏꯇꯥꯎꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯇꯧꯖꯒꯦꯀꯣ꯫ ꯉꯀ꯭ꯔꯥꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯆꯜꯅ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯅ ꯎꯗ꯭ꯔꯤꯉꯩ ꯉꯀ꯭ꯔꯥ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯏꯆꯥ ꯏꯐꯨ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯍꯥꯞꯄ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯃꯗꯨꯗ ꯉꯀ꯭ꯔꯥ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯂꯩꯆꯜ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯩꯆꯜꯅ ꯏꯆꯥ ꯏꯐꯨ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯗ ꯏꯇꯥꯎ ꯉꯀ꯭ꯔꯥꯋꯣ, ꯉꯁꯤ ꯑꯌꯨꯛꯀꯤ ꯇꯔꯥ ꯆꯥꯛꯄꯨ ꯊꯣꯡꯅꯕ ꯆꯦꯡꯆꯥꯕꯨ ꯂꯩꯇ꯭ꯔꯤꯗꯣ ꯅꯪꯅ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯦꯡ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨꯕ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯌꯥꯝ ꯊꯨꯅ ꯏꯆꯥ ꯏꯐꯨ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯦꯡ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯆꯜ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯂꯩꯆꯜꯒꯤ ꯃꯆꯤꯜ ꯃꯧꯄꯥ ꯑꯁꯤ ꯆꯥꯕ ꯊꯛꯄꯗ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡ ꯂꯣꯏꯅ ꯉꯀ꯭ꯔꯥ ꯑꯗꯨꯗꯒꯤ ꯂꯧꯔꯝꯃꯤ꯫ ꯂꯩꯆꯜ ꯃꯆꯤꯜ ꯃꯧꯄꯥꯅ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯛꯄ ꯑꯁꯤꯗ ꯁꯤꯟꯊꯥꯔꯩ ꯃꯃꯥ ꯃꯆꯥꯁꯤꯗꯤ ꯁꯣꯝꯗ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯀꯔꯤ ꯀꯔꯝ ꯇꯧꯅꯅꯣ ꯍꯥꯏꯅ ꯃꯕꯨꯛꯇ 100ꯔꯛ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯅ ꯀꯜꯂꯛ ꯈꯟꯕꯟꯕ ꯃꯤꯍꯧꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯠꯇ ꯂꯧꯁꯤꯡ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯃꯈꯣꯏꯅ ꯍꯟꯗꯛ ꯃꯔꯛ ꯌꯥꯏꯕꯤ ꯅꯨꯡꯉꯥꯏ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈ꯭ꯔꯤꯕ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩꯌꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯒꯥꯏꯅꯁꯨ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯅꯤꯅꯦ ꯏꯃꯥꯅ ꯈꯜꯂꯝꯂꯤꯕꯁꯤꯁꯨ꯫ ꯑꯁꯨꯛ ꯇꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯔꯝ ꯇꯧꯅ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯕꯅꯣ? ꯈꯟꯕꯗ ꯃꯝꯃꯤ ꯏꯃꯥꯁꯨ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯀꯌꯥ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯆꯜ ꯃꯆꯤꯜ ꯃꯧꯄꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯅ ꯊꯤꯕꯨ ꯊꯤꯖꯤꯜꯂꯕꯗꯤ ꯐꯪꯗꯕ ꯈꯪꯗꯕ ꯎꯗꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯤꯟꯊꯥꯔꯩ ꯃꯃꯥ ꯃꯆꯥꯅ ꯂꯩꯆꯜꯈꯣꯏꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯗꯨꯅ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯂꯨꯝ ꯂꯨꯝꯗꯨꯅ ꯇꯥꯕ ꯌꯦꯡꯕ ꯇꯧꯕꯗꯒꯤ ꯑꯣꯏꯔꯤꯕ ꯄꯨꯝꯕ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯁꯤꯟꯊꯥꯔꯩꯅ ꯃꯃꯥ ꯁꯦꯒꯥꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯃꯈꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤꯕ ꯑꯁꯤꯒꯨꯝ ꯑꯩꯈꯣꯏꯁꯨ ꯄꯥꯅꯕ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯏꯆꯥ ꯏꯐꯨ ꯃꯅꯨꯡꯗ ꯌꯥꯎꯕ ꯂꯦꯝꯂꯩ ꯉꯀ꯭ꯔꯥ ꯑꯗꯣ ꯍꯨꯔꯥꯟꯗꯨꯅ ꯑꯩꯈꯣꯏꯗ ꯊꯝꯁꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯏꯅꯥ ꯈꯨꯟꯕ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅꯕ꯫ ꯁꯦꯒꯥꯏꯅꯨꯗꯨ ꯌꯥꯝ ꯃꯨꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯛꯏ, ꯑꯗꯨꯒ ꯃꯥꯁꯨ ꯅꯣꯛꯂꯛꯇꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯂꯩꯆꯜꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯏꯆꯥ ꯏꯐꯨ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯉꯀ꯭ꯔꯥ ꯑꯗꯨꯕꯨ ꯍꯨꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯈ꯭ꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯆꯜ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯉꯥꯃꯣꯛ ꯂꯩꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯁꯦꯒꯥꯏꯅꯨ ꯑꯃꯗꯤ ꯁꯤꯟꯊꯥꯔꯩ ꯃꯈꯣꯏ ꯑꯅꯤ
ꯂꯩꯆꯜ ꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯩꯆꯜ ꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯀꯣꯌꯣꯠ ꯀꯣꯌꯣꯠ ꯑꯣꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯀ꯭ꯔꯥ ꯌꯥꯎꯕ ꯏꯆꯥ ꯏꯐꯨ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯐꯥꯎꯕꯗ ꯊꯦꯡꯅꯕ ꯉꯝꯂꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯁꯅꯥꯃꯍꯤꯒꯤ ꯀꯥꯆꯤꯟꯗ ꯏꯆꯥ ꯏꯐꯨ ꯂꯩꯕꯗꯨ ꯁꯤꯟꯊꯥꯔꯩꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯆꯥ ꯏꯐꯨ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯏꯆꯥ ꯏꯐꯨ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯣꯠ ꯃꯣꯠꯄ ꯃꯤꯔꯥꯡ ꯊꯥꯡꯖꯤꯟꯕ ꯁꯅꯥꯃꯍꯤꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯊꯝꯕꯒ ꯏꯆꯥ ꯏꯐꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯔꯪ ꯂꯪꯕ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯄ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ, "ꯑꯦꯍꯦ ꯉꯀ꯭ꯔꯥ, ꯁꯅꯥ ꯊꯣꯛꯎ, ꯑꯩꯒꯤ ꯁꯅꯥ ꯊꯣꯛꯎ, ꯁꯅꯥ ꯃꯌꯥꯝ ꯊꯣꯔꯛꯑꯣ, ꯍꯧꯖꯤꯛꯃꯛ ꯊꯣꯛꯎ, ꯊꯣꯔꯛꯑꯣ!" ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ, "ꯉꯀ꯭ꯔꯥ, ꯑꯩꯒꯤꯁꯨ ꯂꯨꯄꯥ ꯊꯣꯛꯎ, ꯍꯩ ꯊꯣꯛꯎꯅꯍꯦ, ꯂꯨꯄꯥ ꯌꯥꯝꯅ ꯊꯣꯔꯛꯑꯣ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯆꯥ ꯏꯐꯨ ꯑꯗꯨꯗ ꯕꯨꯕꯨꯞ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯏꯆꯥ ꯏꯐꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯦꯟꯖꯥꯎ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯂꯣꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯂꯝꯀꯦꯠꯄꯤ ꯅꯃꯥ ꯅꯆꯥ, ꯃꯤꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯎꯔꯒ ꯀꯜꯂꯛꯄ ꯃꯤ ꯍꯧꯕ ꯄꯣꯛꯄꯁꯨ ꯁꯥꯏ꯫ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯑꯩꯕꯨ ꯍꯨꯗꯨꯅ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯈꯣꯏ ꯅꯃꯥ ꯅꯆꯥ ꯃꯤꯒꯤ ꯐꯠꯇꯕ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯧꯕ ꯅꯣꯏꯗꯤ ꯂꯩꯇꯕꯅ ꯐꯩ꯫ ꯅꯃꯥ ꯅꯆꯥ ꯄꯨꯟꯅ ꯃꯤꯀꯨꯞꯁꯤꯗ ꯄꯨꯝꯅ ꯌꯣꯠꯇꯨꯅ ꯆꯥꯊꯣꯛꯄ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟꯖꯥꯎꯗꯨ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯂꯤꯟꯖꯥꯎ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯒꯥꯏꯅꯨ ꯑꯃꯗꯤ ꯁꯤꯟꯊꯥꯔꯩ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯀꯤꯕꯅ ꯃꯀ꯭ꯂꯥꯞ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯪꯈꯤꯗ꯭ꯔꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯤꯟꯖꯥꯎ ꯑꯗꯨꯅ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯄ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯄꯨꯝꯅ ꯌꯣꯠꯁꯤꯟꯈ꯭ꯔꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯌꯣꯠꯂꯕ ꯃꯇꯨꯡꯗ ꯂꯤꯟꯖꯥꯎ ꯑꯗꯨꯅ ꯂꯩꯆꯜ ꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯁꯤꯠ ꯁꯤꯠꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟꯗꯨꯅ ꯂꯥꯛꯂꯒ ꯁꯅꯥꯃꯍꯤꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯉꯀ꯭ꯔꯥ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯂꯛ ꯈꯝꯕꯟ ꯆꯥꯎꯕ, ꯃꯕꯨꯛ ꯐꯠꯇꯕ, ꯐꯠꯇꯕꯇ ꯈꯟꯕ, ꯃꯤꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕ ꯁꯤꯟꯕ, ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯕ ꯁꯦꯒꯥꯏꯅꯨ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯂꯦꯟꯖꯥꯎ ꯃꯥꯒꯤ ꯃꯐꯝꯗ ꯄꯨꯟꯁꯤ ꯂꯣꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯖꯗꯕ ꯂꯩꯆꯜ ꯃꯆꯤꯟ ꯃꯧꯄꯥꯗ ꯃꯈꯣꯏꯒꯤ ꯏꯇꯥꯎ ꯉꯀ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯍꯦꯟꯅ ꯍꯦꯟꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯛꯂꯝꯃꯤ꯫